Manipur Manungda Manipur Thaba Yadrapadi Pakistan Thau Haibra Manipur da duty Tarak Liba Central Forcing Asi Mapam Asi Manipur ni Khangdabra Haina Poirei Apunba Laimaron Maira Paibiki President Bimolata Mongzamna Fongdokhrei Wapam Asi Ngarang Nungtil Yang Pokpida Lamlai Kendra Village Volunteer Force Amasung Poirei Apunba Laimaron Maira Paibiga Punna Mifam Ama Pangthok Labatungda Fongdokhibani Makhatana Fongdokhibada Hauzik Urkhulda Manipur Tourism Department Sinduna Pangthok Liba Siroi Lili Festival Asida Manipur Miyam Hupna Saruk Yabiyu Asoy Angam Amata Thokaloi Haina Tongan Ba Department Sing Amasung Manipur Governor Masamakna Fauba Fongdok Kraba Matungda Haukiba Tangkungi Ayuk Anganbada Gwal Tabiki Mafam Amada Duty Taramba for Mahar Regiment gi Kangbu Amana Manipur State ki Thakta Sinba Siroi Festival gi Thoram Ama Yaunaba Imphal dagi DIPR na Sinduna Paumi Kaya Puduna Lakiba Manipur State Transport Thaba Gari Amabu Manipur Thai Haiduna Chathan Kidaba Amadi Chatke Hairabadi Manipur Thariba Asi Muthatlu Amasung Garida MN Thariba Asisu Thaba Yaroi Haiduna Thinkiba Thawong Adubu Yaningdaba Fongdokhibaga Loinana Aikhoigi Iramdam Urkhulda Chatpada Manipur Thaba Yadrabadi Kari Thagadawribano Haina Hangladuna Governor na Chief Guest Oiva Function State ki Thakta Pangthokpa Amada Community Line da For Mahar Regiment Athingba Pikiba Maitei Furupu Ikaiba Pibani Maitei Furupu Muthatnaba Honabani Hairaduna India Government Manipur Miyambo Tin Kangum Khanbagi Thaong Khudakta Tokadabani Madu Natrabadi Manipur Miyamna Khangba Ngambagi Pangal Hendokiduna Manipur Miyamna Ihau Laklabadi Maduda Thorakpa Afafattagi Daita Adu Manipur Governor Amasung India Government Pugadabani Hairakli